BJP na LUCHINGBA Center gi NDA LEINGAKNA Manipur Da Thadakhi Hairiba Shenpham Shing adu Karamba Chaokhat Thourang gi Thabakta Sijinakhrabage HAINA HANAGI Chief Minister OKRAM IBOBI na HANGLAKLI Wafam asing asi Manipur Pradesh Congress Committee na sinduna Hianglam Assembly Constituency gi HANAGI MLA E Duizamani Congress Party da amuk hanna yaurakpaga mari lainana pangthokpa taram no okpagi thauramda mahakna phongdokhibani MPCC ke makok thongba LUCHINGBA kaya yauna Congress Bhavan da pangthokpa thauramadu OKRAM IBOBI na hai Center da UPN na lengak pairingai matamda Manipur gi damak Thadakhiba Shenpham Shing adudagi BJP na LUCHINGBA NDA gi lengak asina saruk mari hena Manipur gi damak Thadakhi Haina Union Home Minister Amit Shah na phongdok lamba laikre Center na Thadarakliba yamkraba Shenpham Shing adu kari Karamba Chaokhat Thourang da Sijinakhrabage haibasi hangba yaba wahangni Hairiba Shenpham Shing adu karida Sijinakhrabage haibasi khangdoknaba miyamgi hak lei maramdi hauji ase lengake employee sing chang naina tolop piba ngamde loinana retirement benefit na chingba kaya matam chana pithokpa ngamdana leiri masida sunatana starasida BJP na LUCHINGBA lengak asi hek lakpadagi kasi fawba masak thokpa Chaokhat Thouranggi project amata paikhatpa natraga loishinba ude nakal amaromda center da UPN na lengak pairingai matamda thadarakiba yamde Hairiba Shenpham Shing aduna Manipur ase Chaokhat lambida khong thangjinba hauramkhibani Khwairamban Ima Kaitel flyover bridge power reform capital project amade Nambul river luna na thamnaba project kaya marum paikalamki masida sunatana district khudingmakta mini secretariat amade district hospital amamam saduna miyamda kusinaramki Hairiba Shing ase Manipur gi miyam pumna mangna khangna unaraba ngaktani OKRAM IBOBI na makata na hai Manipur da hauze oiriba pibam ase khutsemni masi aronba agenda amagi makada tauge yauna toba mali thogliba irang asigi waroisin purake hairabadi matam changdana adumak loisinba yarabani maramdi center amasung stata BJP ge double engine ge lengak lairibani India ge atopa singda kanglup ani ge marakta umkhatnaba amasung hingsa ge thogdo kya thopa laikre Hairiba Shing adu mapung fana lakshinbada Manipur gi asigumna matam changkhide Handak pangthokadoriba mikhalasi tarai na lobo chumloi center da amasung stata BJP na LUCHINGBA lengak asina chatharagliba misrule amadi mismanagement kaya asigi mayokta para tambi haurasi inner amasung outer Manipur da India block Manipur na thadokliba mirep ani asi miyamgi mihut oina thagatuna leiriba asoiba kaya asi samdokhansi maramaduna handaki mikhalasida aikoigi voting rights cell kharaga mantikna gumsi haina OKRAM IBOBI na makata na phongdoki